Kuki khutlai paiba shingna nongma natraga nongmadi shoidanamakki Akanba maongda attack chatharakhigani haibasi Khangna Khangna Koutruk matou karamna Mangjounana Cheksin Thourang Loukhathoudabano haina RPI Athwale Manipur Unit ke President K Bishorjit na hanglakli Kaisampat leiba party asigi office ta pangthokiba paugi mifam amada wafum mase phongdokladuna mahakna makhatana hai Kuki khutlai paiba shingna Koutruk drone sizinaduna bombing chathakhiba aduda thawai mangkiba amate asok apan nangkiba pumnamakki mafamda RPI Athwale na awaba phongdokli Koutruk ki thodok asi achauba para amani haina lobu yai Kuki shingna Koutruk fauba kumtharaktuna attack chatharakpa yumkai mai tharapa haibase imphal yoksilakli takpune masida lengak asina yengduna leibigano sophisticated drone fauba sizinaduna Kuki khutlai paiba shingna bombing chatharakpa haibase India ki atay state amatada chathakitri thodok asina ahanbani haina lobu yai masida Prime Minister amadi Home Minister na tumina leishliba se angakpa fawi Manipur ke fibam yengsinba laklibani haikiba Rahul Gandhi handakta Lok Sabha Mikhalda Mai Pakiba Parliament ke member ani Karigi tumina leiribano haibasi achauba wahang ama oide wahang sing asigi paukhum miyam na taba pame nongthaktige momning tawduna tauba haibasi internal conflict natte masida mapan lamge khud yaure haibasi mayek seng laba wafamne issue ase ngasidi yamna luba fibam amad leire masida political party ge khenaba yengduna leibigano aikoi amato oina punsinduna issue ase ge solution ama puratna ba hotnamina si haina mahak makhatana phongdokhe tasengna haiba taragadi aikoina asigumba thodokse thorakadore habase leibak miyam na loina ba khangnar wafamni adu kaigidamukta section na laigidabano aduga aikoi miyam si loina ba siba ngarba sirba matung hida aikoi sumba Cheksin Thourang logodoribra aji Koutruk Europe habase aji imphal meyon Europe throbani imphal meyon Europe habase aikoi praja singsia kaidogodoino praja gi punchi si kai legadage habase ase aikoi khangdraba matang oirabani aduna aji tasengna haidaragadi Prime Minister Narendra Modi na asigumba yamna fatraba terrorist na tatrakpa lance de karigidam to tumina laigidibna ma wa karigidam to ngangidabno aduga asigumasi mana tumina sum election taragati aikoi makoi gi mathaksidida public ki oiba karigumba khara local way habase sungsoi sodan local kani